Iril Turel de Taothakhiba MD Ramjan Ali Ngasi Ayuk Thawai Yaodraba Hakchng Oina Naharup Mayai leikai dagi Fangba Ngamkhre. Voice of Maitai Pangal meeting Tabiru Punumaku Taram Uchari Amadi Pau Sandoki Miam the Pijari. Iril Turel de Taothakhiba MD Ramjan Ali Ngasi Ayuk Thawai Yaodraba Hakchng Oina Naharup Mayai leikai dagi Fangba Ngamkhre. Thasigi tangtara manga numidang wairamda Ketrigao Powder Jelly Iril Turel da Taothakhiba dagi Thiba Khangdra Lekiba Imphal East ki Ramjan Ali ki Thawai Yaodraba Hakchng Ngasi Ayuk Fangba Ngamkhre. Ramjan Ali Hakchng adu Ngasi Ayuk pung mapan makhai tarakpa adwaida Naharup Konjingi mapa adwaida leikai miyoi singna Turel da nga phaba kumnarakpa matamda manam namlakpadagi yenglubada Hakchng adu thengnarakpani haire. Mahaki Thawai Yaodraba Hakchng miyamna lokhatuna mathau mangam pangthoknaba tawkhre panbi yabade Ketrigao asida ising ichaw thokpada natana yum kaya thumjinkhibadagi Thasigi tangtara mangada Turel da tasinkhibadagi Ketrigao Kendragi MLA Sheikh Nurul Hassan ising maiba STRF Ketrigao KIYC Club amade leikai gi miyam amade tongal volunteer lep leitana ngasi phoba thijin lep leitana chathaduna lakhibani ngarang ahingsu lep leitana thiraba matung ngasi ayuk mahaki Thawai Yaodraba Hakchng miyamna thengnar khibani hairi.